Maheiroi amadi khunai awon mam porakani haidana afaba Maheiroi kayamama akoigi assistant professor oiba yaba mayamama ngasidi victimize oihobasini karigidamak miyamda 60 gi seat asi hengatkani haidana cabinet ayaba pire haiduna henkalibano haibaduni hairiba candidate 60 asi karamba ratio karamba reservation da haidopano haibasu miyamda sengtokadobuni asiguma thawong sing asi education minister na asum yengduna thamba asum langje sunu asum tawje sunu haibagi mawong ama akoina Maheiroi lup taruk na miyam ubo fangi masi layam laibak thibani karigidamak dem university gi resta amana mu syndicate thamba yaudribano haibaduni matamduda wazar rasmona lairami matamda khoigi assistant professor IT haidok nabagi damak syndicate phamgiba mifamduda masamak resta na present tawgide haidana 2024 gi July gi masamak na miyamda sengtokpa makaksu legi mak asi karigidamak syndicate phamba yaudribano haiba athubada sengtokadobuni Maheiroi lup taruk ki muhut sinjaraga ngangjagadorba aihak Hizam Roshan Manipuri Student Federation MSF ki president lup taruk na thamjaningba wafam khara miyamda thamgadaba pointsing ai makha chathajarake Dhanamanjoi University asi iramda Manipur sida lairakpadagi na ngasi phokta mapung phaba university ama oiraktaba masida Maheiroi lup taruk amadi miyam amadi dem university tamliba Maheiroi khudimagna tebi phangnaba tongan ba UGC dagi grant kya phangnaba honaduna lakiba du dem university gi authority singna haukiba hojik laiba koi July gi tarik 35 da tongan ba non teaching staff na singba assistant professor singna haidorakpadagi koigi afaba university ama oirani haina koi miyamna khanariba sibu koina su Maheiroi lup taruk na su koi khali afaba university ama pungphaba university ama oirani haina koi ngasi su lauri madubu Maheiroi lup taruk na thamjaningba wafam khradi adumak lairi 2020 gi December gi date 19 da assistant professor 88 launa bagi damak advertisement notification thokibai matung ina lakpa matam sida han leibiramba honorable vice chancellor Rasmohan mahaki matamda syndicate phamlaba matungda zoology gi natana koigi 83 posting haidok piramki madugi matungda chainaba khara laki chainaba hariba chainaba si DP dagi ayaba lawde haidana 83 lawgiba post asi chanaba yadana thamlakhiba duni madugi matungda syndicate nahungna na muk phamlaba matungda hana chanakidaba 83 assistant professor adu chanaba yaro haidana muk anongna phangpa syndicate na lorokpa adugi matung tarakpada date 18 July gi 2024 da tongan ba non teaching staff sing amadi assistant professor sing nahungna na muk haidorakpasini haidorakpasida tongan ba subject singi koi assistant professor sing haidokre madugi matung tarakpada yamna laibak thiba amakak Maheiroi lup taruk amadi miyamna thengnajaba amakak uba phangki madudi physics amadi botany gi oina koi expert sing na piramba tabulation mark ki koi record blank da leiramba sini karamna Dhanamanjoi University na lawgiba assistant professor gi interview amadi expert sing na piramba data record blank da leirame haibasi yamna chinganiai oiba amadi dum poi Maheiroi lup taruk nu su hangjari masigumba data record laigadaba mafam si miyamnen khangnar botuni masi koi restar university amagi restar gi custody da laibam thokpani adubu ngasidi mangre haidana miyamda koigi haukiba July gi tarik 35 da notification selection thokiba madungduda adugi resolution number 2 gi table number C gi last prega gi da koi yauri mashari ba si nahungna na hana phamgraba candidate singdugi amuk interview tawgani habani sida koina hangningi basidi karigidamak mangrino karigidamak lairamdino haibasi hana thidoktabida interview hana tawgani harina yamna thamibasini maduna Maheiroi lup taruk na thamningi wafamdi hairiba physics amadi botany gi mangi basi hana inquiry committee ma sanction biro matungda hairiba interview tawgadawni maduna tana interview tawba yaroi haidana Maheiroi lup taruk na thamjari khoigi IT 8 post lawnabagi notice thokre masida thokibasi maki reservation gi magi ratio yengaga tholakpani madugi matungda khoigi July gi date 18 da thokibasida muk 60 hengana muk assistant professor subject 16 gi hengana muk loksalakpa masida hangingba question amadi Maheiroi lup taruk na pogai haibadi net JRF phanglaba 2020 dagi hauraga lakraba Maheiroi amadi
ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯚꯤꯛꯇꯤꯃꯥꯏꯖ ꯑꯣꯏꯍꯧꯕꯁꯤꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯗ 60ꯒꯤ ꯁꯤꯠ ꯑꯁꯤ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯅ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯒꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ 60 ꯑꯁꯤ ꯀꯔꯝꯕ ꯔꯦꯁꯤꯌꯣ ꯀꯔꯝꯕ ꯔꯤꯖꯥꯔቬꯁꯟꯗ ꯍꯥꯏꯗꯣꯛꯄꯅꯣ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯧꯕꯅꯤ ꯃꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯅꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯊꯝꯕ ꯑꯁꯨꯝ ꯂꯥꯡꯖꯁꯅꯨ ꯑꯁꯨꯝ ꯇꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯃꯤꯌꯥꯝ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯅꯔꯦꯕꯜ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯥꯡꯗ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯃꯤꯁꯦ ꯃꯁꯤꯃꯛ ꯁꯦꯡꯗꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯖꯨꯂꯥꯏꯒꯤ ꯗꯦꯠ 14ꯗ ꯑꯃꯈꯛ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯁꯦꯡꯗꯣꯛꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯁꯦꯟꯗꯤꯀꯦꯠ ꯐꯝꯕ ꯌꯥꯎꯈꯤꯗꯦꯅ ꯃꯁꯥꯃꯛꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛ ꯗꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯅ ꯑꯃꯨꯛ ꯁꯦꯟꯗꯤꯀꯦꯠ ꯐꯝꯕ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ 88 ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯟꯗꯤꯀꯦꯠ ꯐꯝꯈꯤꯕ ꯃꯤꯐꯝꯗꯨꯗ ꯃꯁꯥꯃꯛ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤꯗꯦ ꯍꯥꯏꯗꯅ 2024ꯒꯤ ꯖꯨꯂꯥꯏꯒꯤ ꯃꯁꯥꯃꯛꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄ ꯑꯃꯈꯛꯁꯨ ꯂꯩꯈꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯁꯦꯟꯗꯤꯀꯦꯠ ꯐꯝꯕ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯠꯅꯤ ꯐꯤꯖꯤꯛꯁ ꯃꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯑꯊꯨꯕꯗ ꯃꯤꯌꯥꯝꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯅ ꯊꯤꯒꯠꯂꯒ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎ ꯍꯥꯏꯔꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯗ꯭ꯔꯤ ꯐꯥꯎ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯁꯕꯖꯦꯛ ꯑꯅꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ